ꯁꯥꯟꯇꯤꯅ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜꯗ ꯍꯪꯒꯥꯝ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯪꯒꯥꯝ ꯍꯦꯛꯄꯗꯨ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯣꯏꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯂꯥꯎꯔꯛꯈꯤ꯫ ꯁꯥꯟꯇꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩꯅꯦ ꯗꯨꯀꯥꯟꯗ ꯑꯝꯇ ꯆꯧꯒꯦꯁꯦ꯫ ꯑꯩ ꯄꯣꯠ ꯑꯃ ꯂꯩꯅꯤꯡꯕ ꯑꯃ ꯂꯩꯔꯦꯕ꯫ ꯑꯗꯣ ꯅꯪ ꯍꯪꯒꯥꯝꯗꯨ ꯍꯦꯛꯂꯕ ꯃꯇꯨꯡꯗꯅꯦ ꯐꯖꯅ ꯊꯣꯡꯉꯝꯃꯣꯀꯣ꯫ ꯑꯩ ꯂꯥꯛꯑꯒ ꯍꯥꯎꯅ ꯆꯥꯗꯣꯏꯅꯤ꯫ ꯑꯩ ꯆꯥꯛꯁꯨ ꯂꯥꯝꯕ ꯍꯧꯔꯕꯅꯦ꯫ ꯑꯩ ꯀꯨꯏꯒꯗꯕ ꯃꯥꯟꯗꯦꯕꯀꯣ꯫ ꯑꯗꯨ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯇꯣꯛꯑꯝꯃꯨꯁꯦ꯫ ꯑꯩ ꯀꯨꯏꯔꯣꯏ꯫ ꯁꯥꯟꯇꯤꯅ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯊꯨꯅꯗꯤ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯏꯊꯟꯗ ꯂꯩꯕꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯖꯣꯏ ꯗꯨꯀꯥꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯟꯇꯤꯅ ꯍꯪꯒꯥꯝ ꯍꯦꯛꯂꯝꯃꯤ꯫ ꯁꯥꯟꯇꯤꯅ ꯍꯪꯒꯥꯝ ꯁꯨꯝ ꯍꯦꯛꯂꯤꯉꯩꯗ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯂꯦꯞꯈꯠꯂꯒ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜꯒꯤ ꯆꯤꯊꯦꯛ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯤꯁꯛ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯟꯇꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯤ ꯅꯍꯥꯟ ꯑꯩꯅ ꯎꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤꯗꯣ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯥꯅ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯃꯥꯅ ꯍꯥꯠꯂꯒꯦ ꯀꯥꯏꯅ ꯈꯜꯂꯖꯥꯔꯣ? ꯁꯤꯗꯤ ꯂꯥꯏꯅꯤꯗ꯫ ꯁꯤꯗꯤ ꯕꯨꯠꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯤꯁꯨ ꯃꯥꯟꯒꯨꯝ ꯇꯧ, ꯕꯨꯠꯁꯨ ꯃꯥꯟꯒꯨꯝ ꯇꯧ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠꯅꯔꯅꯦ ꯁꯤꯕꯣ? ꯑꯩꯒꯤ ꯃꯤꯠꯅꯗꯤ ꯃꯥꯟꯗꯦꯗ꯫ ꯌꯥꯝꯅ ꯁꯦꯡꯅ ꯎꯗꯦꯗ꯫ ꯃꯁꯤꯕꯨ ꯆꯪꯁꯤꯟꯕꯁꯨ ꯀꯤꯒꯨꯝ ꯇꯧ ꯑꯩꯕꯨ꯫ ꯃꯤꯠꯁꯦ ꯑꯝꯇ ꯅꯣꯏꯊꯣꯛꯑ ꯌꯦꯡꯒꯦꯗ꯫ ꯑꯩꯒꯤ ꯃꯤꯠꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯁꯦ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯅꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯟꯇꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯃꯤꯠ ꯅꯣꯏꯔꯀꯥꯟꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯣ? ꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯅꯔꯅꯦ? ꯅꯠꯇꯦꯗ, ꯑꯩꯒꯤ ꯃꯤꯠꯅ ꯅꯠꯇꯦ꯫ ꯃꯤꯠ ꯁꯣꯛꯄꯩ ꯅꯠꯇꯦ꯫ ꯃꯤꯠ ꯁꯣꯛꯄꯒꯤ ꯁꯨꯡꯅꯠ ꯅꯠꯇꯦ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯦ ꯕꯨꯠ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏ ꯗꯥꯗꯣ ꯂꯥꯛꯑꯗꯤ ꯐꯅꯤꯗ꯫ ꯑꯩ ꯍꯪꯒꯥꯝꯒꯥꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯤ ꯑꯗꯨꯝ ꯑꯩ ꯍꯦꯛꯄ ꯈꯔꯁꯦ ꯑꯩ ꯄꯨꯁꯜꯂ ꯑꯗꯨꯝ ꯆꯪꯉꯒꯦꯗ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤꯅ ꯍꯦꯛꯂꯤꯕ ꯍꯪꯒꯥꯝ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯁꯥꯟꯇꯤꯅ ꯑꯣ, ꯇꯥꯔꯦ꯫ ꯀꯩꯅꯣ ꯉꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯪ ꯈꯔꯗꯤ ꯊꯦꯡꯃꯜꯂꯤꯀꯣ꯫ ꯍꯌꯦꯡꯋꯥꯏꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ꯫ ꯏꯊꯟꯗꯅꯦ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯖꯣꯏ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯏ ꯑꯗꯨꯅ ꯍꯦꯛ ꯆꯪꯕꯒ ꯈꯪꯍꯧꯗꯅ ꯁꯥꯟꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯟꯇꯤ, ꯑꯩ ꯄꯨꯛꯁꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ꯫ ꯑꯩ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯉꯨꯁꯦ꯫ ꯇꯣꯏꯂꯦꯠꯇꯅꯦ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯁꯥꯟꯇꯤꯅ ꯍꯣꯏ, ꯆꯠꯄꯤꯔꯨꯔꯣ꯫ ꯑꯗꯣ ꯀꯨꯏꯕꯤꯔꯅꯨꯀꯣ꯫ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯕꯅꯤꯁꯦ꯫ ꯆꯪꯕꯤꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯖꯣꯏꯅ ꯁꯥꯟꯇꯤꯗ ꯃꯅꯨꯡ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯣꯏꯂꯦꯠꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨ ꯏꯃꯨꯡꯗ ꯂꯩꯕ ꯇꯣꯏꯂꯦꯠ ꯑꯣꯏꯔꯝꯃꯤ꯫ ꯁꯦꯟ ꯆꯪꯅ ꯁꯥꯈꯤꯕ ꯌꯨꯝ ꯑꯣꯏꯕꯅ ꯕꯥꯊꯔꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯟꯇꯤꯅ ꯆꯥꯛ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯀꯨꯏꯔꯦꯃꯤ ꯃꯥꯅ ꯆꯪꯈꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯊꯣꯡꯗ ꯖꯣꯏꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯁꯥꯟꯇꯤ, ꯑꯣ ꯁꯥꯟꯇꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯕꯁꯤꯕꯣ? ꯁꯤ ꯊꯣꯡ ꯍꯥꯡꯉꯨꯁꯦ꯫ ꯁꯥꯟꯇꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯖꯣꯏ ꯃꯈꯣꯡ ꯍꯥꯝꯃꯨꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯂꯦꯠꯇ ꯆꯪꯈꯤꯕ ꯖꯣꯏꯅ ꯀꯔꯝꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯁꯥꯟꯇꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯟꯇꯤꯅ ꯀꯩꯅꯣꯅꯦ? ꯑꯩꯈꯣꯏ ꯗꯥꯗꯤ ꯇꯣꯏꯂꯦꯠꯇ ꯅꯠꯇ꯭ꯔꯅꯦ ꯃꯥ ꯆꯪꯈꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯇꯣꯏꯂꯦꯠꯇꯤ ꯏꯃꯨꯡꯗꯁꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯅꯤꯡ ꯊꯣꯡꯁꯨ ꯄꯥꯟꯗꯦ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯏꯁꯤꯕꯣ? ꯑꯩ ꯃꯤꯍꯨꯟꯒꯁꯦ ꯑꯝꯇ ꯁꯨꯗ꯭ꯔꯦꯗ꯫ ꯑꯩ ꯍꯥꯡꯗꯗꯤ ꯍꯥꯡꯉꯒꯦꯗ, ꯀꯤꯁꯨ ꯀꯤꯅ꯫ ꯊꯣꯡ ꯑꯗꯨ ꯁꯥꯟꯇꯤꯅ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅꯣꯃꯤ ꯁꯥꯟꯇꯤ? ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯅ ꯇꯧꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?
ꯑꯩꯅꯦ ꯑꯁꯤꯗꯅꯦ ꯏꯃꯥꯟꯅꯕ ꯑꯃꯅꯦ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯕ ꯑꯗꯨꯗꯅꯦ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯗꯣꯛꯎꯔꯦꯕ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯁꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯑꯗꯣ ꯏꯃꯥꯟꯅꯕꯗ ꯀꯔꯝꯃꯥꯏꯅ ꯍꯥꯏꯒꯅꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯅꯨꯄꯤꯅ ꯉꯥꯏꯍꯧꯔꯦ ꯑꯩ ꯆꯠꯂꯒꯦꯅ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏꯗꯣꯏꯅꯣꯅꯦ ꯑꯗꯨꯅꯅꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯁꯥꯟꯇꯤꯅ ꯅꯠꯇꯦ ꯃꯤ ꯗꯗꯥ ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯗꯗꯥꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯃꯤꯁꯛ ꯑꯃ ꯊꯣꯡ ꯊꯤꯜꯂꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯗ ꯍꯥꯡꯇꯣꯛꯏ ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯇꯣ ꯇꯣꯏꯂꯦꯠꯇ ꯆꯠꯈꯤꯕꯅꯦꯕ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯇꯤ ꯏꯃꯨꯡꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯁꯨ ꯄꯥꯟꯗꯦ ꯑꯗꯨꯒ ꯗꯗꯥꯅ ꯑꯃꯨꯛ ꯊꯣꯡ ꯊꯤꯜꯂꯛꯄꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯉꯛꯏꯁꯦ ꯖꯣꯏꯅ ꯁꯥꯟꯇꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯉꯥꯎ ꯐꯩꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯑꯩ ꯑꯃꯈꯛꯇꯅꯤꯀꯣ ꯑꯅꯤ ꯁꯨꯗꯦ ꯑꯩ ꯅꯪꯒꯤ ꯅꯨꯄꯥ ꯑꯅꯤ ꯁꯨꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅꯅꯦ ꯇꯥꯕ ꯌꯥꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨ ꯁꯥꯟꯇꯤꯅ ꯅꯠꯇꯦꯃꯤ ꯑꯁꯦꯡꯕꯒꯤꯅꯤ ꯗꯗꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯩꯅ ꯉꯥꯡꯕꯁꯦ ꯑꯝꯇ ꯊꯥꯖꯕꯤꯗ꯭ꯔꯕ ꯅꯪꯕꯣ ꯑꯁꯦꯡꯕꯒꯤꯅꯤ ꯊꯥꯖꯗ꯭ꯔꯒꯅꯦ ꯇꯣꯏꯂꯦꯠꯁꯦ ꯌꯦꯡꯉꯨꯁꯤꯂꯣ ꯃꯥ ꯆꯪꯈꯤꯕꯅꯤ ꯖꯣꯏꯅ ꯍꯣꯏꯅꯦ 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 ꯂꯥꯛꯀꯦꯅꯦ ꯂꯥꯛꯀꯦꯅꯦ ꯌꯦꯡꯁꯤꯅꯦ ꯌꯦꯡꯁꯤꯅꯦ ꯂꯩꯁꯨ ꯂꯩꯔꯝꯃꯣꯏꯗꯕꯗ ꯁꯥꯟꯇꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯣꯏꯂꯦꯠꯁꯤꯗꯤ ꯊꯣꯡ ꯂꯣꯏꯅ ꯍꯥꯡꯉꯝꯃꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂꯅꯦ ꯁꯤꯕꯣ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯇꯧꯔꯤꯁꯤꯕꯣ ꯖꯣꯏꯅ ꯑꯁ ꯑꯩꯅ ꯍꯥꯏꯗ꯭ꯔꯕ ꯅꯪꯅ ꯋꯥꯈꯜ ꯄꯥꯡꯈꯟꯗ ꯈꯟꯖꯜꯂꯦ ꯑꯗꯨꯒ ꯑꯩ ꯂꯥꯛꯑꯝꯃꯦꯒ ꯉꯁꯥꯏꯗꯒꯤꯅꯦ ꯃꯣꯗꯨꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯨꯕꯅꯦ ꯑꯩꯁꯦ ꯃꯥꯗꯣ ꯁꯤꯗ ꯌꯨꯝ ꯍꯣꯡꯉꯦꯌꯦ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯂꯝꯁꯦ ꯃꯤ ꯌꯥꯝ ꯍꯣꯡꯅꯔꯒ ꯂꯩ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯅ ꯃꯤꯅ ꯎꯅꯗ꯭ꯔꯦꯅ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯀꯔꯤꯅꯣꯕ ꯑꯩ ꯂꯥꯛꯑꯝꯃꯦꯒ ꯑꯗꯨ ꯇꯧꯔꯦꯒ ꯑꯁ ꯇꯥꯕ ꯌꯥꯗ ꯋꯥꯅꯤꯗ ꯆꯥꯊꯣꯛꯑꯗ ꯅꯪꯁꯤꯗꯤꯀꯣ ꯑꯣꯟꯊꯣꯛꯄ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯅ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯒꯅꯣꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯋꯥꯈꯟꯗꯣ ꯌꯥꯝꯅ ꯈꯟꯃꯜꯂꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯈꯟꯕ ꯍꯦꯟꯃꯜꯂꯕꯅꯤꯅꯅꯦ ꯖꯥꯠ ꯖꯥꯠꯀꯤ ꯊꯕꯛ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤꯅꯤ ꯋꯥꯈꯟꯗꯣ ꯑꯐꯕ ꯑꯆꯨꯝꯕ ꯈꯜꯂꯣ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯑꯐꯕ ꯑꯆꯨꯝꯕ ꯈꯟꯕꯅꯤꯅꯅꯦ ꯁꯨꯛꯊꯦꯡ ꯊꯦꯡꯅꯕꯤꯗꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯃꯤꯅ ꯊꯥꯖꯔꯣꯏꯗꯕ ꯊꯕꯛꯁꯤꯡꯁꯦ ꯁꯥꯟꯇꯤꯅ ꯗ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯑꯀꯤꯕꯅꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯊꯜꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯖꯣꯏ ꯅꯠꯇꯦ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯍꯟꯕꯅꯤ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅꯁꯨ ꯁꯥꯟꯇꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯝꯃꯤ ꯖꯣꯏꯅ ꯁꯥꯟꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯟꯇꯤ ꯅꯪꯕꯨ ꯇꯥꯔꯤꯕꯣ ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯣ ꯁꯥꯟꯇꯤꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯈꯤ ꯑꯣ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣꯕ ꯑꯁ ꯄꯪꯀꯧ ꯀꯧꯏ ꯉꯥꯛꯇꯪ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯟꯕꯁꯤꯗꯅꯦ ꯅꯪꯁꯤꯗꯤꯕ ꯖꯣꯏꯅ ꯑꯁ ꯍꯧꯖꯤꯛꯇꯅꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗꯣ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯉꯁꯤ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯌꯨꯝꯁꯤꯗꯤ ꯃꯤ ꯂꯩꯇꯕꯅꯤꯅꯅꯦ ꯅꯪꯅ ꯁꯪꯂꯝꯃꯣ ꯀꯣ ꯑꯗꯣ ꯑꯩꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦꯁꯦ ꯁꯥꯟꯇꯤꯅ ꯑꯁ ꯑꯩ ꯌꯨꯝꯁꯤꯗ ꯏꯊꯟꯗ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦ ꯑꯗꯣ ꯐꯔꯦꯁꯦ ꯑꯅꯥ ꯑꯌꯦꯛꯀꯤꯅꯦꯅ ꯑꯩ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯅꯥ ꯑꯌꯦꯛꯀꯤꯅꯦꯅꯅꯦ ꯆꯠꯂꯨ ꯊꯨꯅꯗꯤ ꯂꯥꯛꯄꯤꯅꯕ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯏꯊꯟꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯩ ꯖꯥꯠ ꯌꯥꯝꯅ ꯎꯏꯌꯦ ꯑꯗꯨꯒ ꯖꯥꯠꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯗꯗꯥ ꯅꯪ ꯊꯨꯅꯗꯤ ꯂꯥꯛꯅꯕ ꯇꯧꯕꯤꯌꯨꯀꯣ ꯖꯣꯏꯅ ꯑꯁ ꯍꯣꯏꯕ ꯑꯩ ꯂꯥꯛꯀꯦ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯅꯤꯁꯦ ꯑꯩꯅꯦ ꯅꯪ ꯃꯐꯝꯁꯤꯗꯅꯦ ꯅꯊꯟꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯕꯥꯅꯤ ꯄꯨꯂꯞ ꯆꯠꯄꯁꯨ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅꯒ ꯌꯥꯝ ꯅꯧꯅꯒ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄ ꯑꯣꯏꯔꯦ ꯃꯤꯅꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯦꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯥꯟꯆꯥꯡ ꯃꯌꯥꯝꯁꯦ ꯍꯨꯒꯤ ꯃꯇꯝꯗꯅꯦ ꯏꯕꯥꯅꯤꯒꯤ ꯃꯥꯡꯖꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯂꯥꯛꯇ꯭ꯔꯤꯐꯥꯎꯗꯤ ꯅꯪ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯏꯕꯥꯅꯤ ꯈꯔ ꯄꯨꯟꯗꯅ ꯆꯠꯄ ꯇꯥꯔꯦ ꯑꯗꯣ ꯑꯩꯅꯦ ꯉꯟꯅ ꯂꯥꯛꯅꯕ ꯑꯩ ꯆꯥꯛꯁꯦ ꯆꯥꯔꯣꯏꯒꯦꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯑꯗꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯣꯀꯣ ꯁꯦ ꯐꯠꯇꯕ ꯈꯟꯒꯅꯣ ꯑꯀꯤꯕ ꯋꯥꯈꯜ ꯈꯟꯒꯅꯣ ꯀꯩꯝ ꯇꯧꯔꯤ ꯀꯩꯗꯧꯔꯒꯦ ꯁꯥꯟꯇꯤꯅ ꯍꯣꯏꯕ ꯑꯩ ꯂꯩꯔꯝꯒꯦ ꯑꯗꯣ ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ ꯖꯣꯏ ꯃꯥꯒꯤ ꯃꯃꯥ ꯅꯥꯕꯒꯤ ꯃꯐꯝꯗ ꯆꯠꯂꯝꯃꯤ
ꯑꯗꯨꯒ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯏꯅ ꯁꯥꯟꯇꯤꯗ ꯐꯣꯟ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ ꯁꯥꯟꯇꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯁꯤ ꯑꯅꯥꯕꯁꯦ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯦ ꯑꯍꯜꯒ ꯑꯣꯏꯕꯁꯤꯗꯅꯦ ꯃꯁꯥꯁꯦ ꯌꯥꯝꯅꯁꯨ ꯆꯣꯛꯊꯔꯦꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯦ ꯃꯥꯗꯤ ꯊꯣꯏꯅ ꯈꯪꯗꯕꯅꯤ ꯁꯨꯝꯕꯒꯤ ꯃꯔꯝꯁꯦ ꯁꯥꯟꯇꯤꯅ ꯑꯁ ꯗꯗꯥ ꯅꯪ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯗꯣ ꯊꯨꯅ ꯂꯥꯛꯅꯕꯗꯤ ꯇꯧꯕꯤꯌꯨꯀꯣ ꯖꯣꯏꯅ ꯍꯣꯏꯅꯦ ꯑꯩ ꯂꯥꯛꯀꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯁꯤ ꯑꯅꯥꯕꯁꯤꯕꯨ ꯑꯩꯅ ꯍꯨꯟꯇꯣꯛꯑꯒ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯥꯛꯇꯣꯏꯅꯣ ꯁꯥꯟꯇꯤꯅ ꯍꯣꯏꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯑꯗꯣ ꯊꯨꯅ ꯂꯥꯛꯄꯤꯅꯕ ꯇꯧꯕꯤꯌꯨ ꯁꯨꯝ ꯍꯥꯏꯖꯕꯅꯤꯗ ꯖꯣꯏꯅ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤꯁꯦ ꯑꯩ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤꯁꯦ ꯑꯁꯨꯝꯅ ꯖꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯖꯣꯏ ꯅꯪꯒꯤ ꯏꯃꯥꯁꯦ ꯃꯇꯝ ꯈꯔꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯁꯦ ꯅꯈꯣꯏ ꯃꯤ ꯑꯃ ꯊꯝꯃꯣ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯁꯨ ꯌꯥꯅꯤꯗ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯈꯔ ꯃꯤꯠ ꯃꯥꯏ ꯁꯤꯡꯕ ꯃꯤ ꯑꯃ ꯊꯝꯃꯨꯁꯦ ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯖꯣꯏꯅ ꯍꯣꯏ ꯗꯣꯛꯇꯔ ꯑꯩ ꯏꯁꯥꯃꯛ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯑꯁꯨꯝꯅ ꯖꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯦꯛꯂꯅꯤ ꯍꯥꯏꯕꯁꯤ ꯁꯥꯟꯇꯤꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤ ꯌꯥꯝꯅ ꯋꯥꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯥꯟꯇꯤꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯂꯝꯃꯤ ꯑꯁ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯗꯥꯁꯨ ꯂꯩꯇꯦ ꯑꯁ ꯅꯍꯥꯟ ꯑꯩꯅ ꯎꯈꯤꯕ ꯃꯤꯗꯣ ꯑꯗꯨꯃꯨꯛ ꯑꯩꯉꯣꯟꯗ ꯎꯔꯗꯤ ꯑꯩ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯑꯁ ꯀꯤꯔꯦꯗꯀꯣ ꯊꯥꯁꯤꯁꯨ ꯌꯥꯝꯅ ꯐꯩꯅꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯕ ꯆꯪꯂꯝꯃꯤ ꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯃꯤꯡꯁꯦꯜꯅ ꯄꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯤꯡꯁꯦꯜꯅ ꯄꯥꯟꯕ ꯑꯗꯨꯗ ꯃꯥꯅ ꯊꯥ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯊꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯑꯗꯨꯒ ꯊꯥ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯆꯪꯂꯝꯗꯦ ꯑꯁꯨꯝꯅ ꯁꯥꯟꯇꯤꯅ ꯅꯨꯡꯉꯥꯏꯅ ꯊꯥ ꯌꯦꯡꯂꯤꯉꯩꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯊꯥ ꯌꯦꯡꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨꯅ ꯁꯝꯂꯒ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯁꯥꯟꯇꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯐꯤꯉꯧ ꯁꯦꯠꯄꯤꯗꯨ ꯅꯠꯇ꯭ꯔꯥ ꯑꯃꯨꯛ ꯂꯥꯛꯂꯕ ꯃꯥꯁꯦ ꯑꯩ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯥꯟꯇꯤꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯀꯩꯅꯣ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯕꯅꯤ ꯅꯪ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤꯅ ꯀꯟꯅ ꯂꯥꯎꯈꯠꯂꯝꯃꯤ ꯑꯗꯨꯒ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯟꯇꯤ ꯉꯥꯛꯇꯪ ꯁꯣ ꯍꯣꯟꯕ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯀꯅꯤꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ ꯐꯣꯟꯁꯤꯁꯨ ꯇꯧꯒꯗꯕꯁꯤꯁꯨ ꯅꯦꯠꯋꯥꯔꯛ ꯐꯪꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯌꯨꯝꯒꯤ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯃꯩꯈꯦꯠꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯂꯥꯏꯇꯔꯗꯨꯅ ꯀꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯅꯍꯦꯕ ꯑꯃꯗꯤ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ
ꯀꯔꯤꯅꯣꯅꯦ ꯑꯩꯁꯤꯕꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯣꯏꯔꯕꯖꯥꯠꯔꯥ ꯑꯩ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯖꯥꯠꯔꯣ ꯑꯩꯁꯤꯕꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯖꯥꯠꯔꯥ ꯑꯁꯨꯝꯅ ꯁꯥꯟꯇꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯩ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩ ꯑꯗꯨ ꯉꯥꯟꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯥꯟꯇꯤꯅ "ꯏꯃꯥ!" ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯊꯣꯡ ꯑꯗꯨ ꯃꯥꯅ ꯍꯥꯡꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯡꯖꯤꯜ ꯑꯗꯨ ꯀꯥꯟꯊꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯤꯉꯧ ꯁꯦꯠꯄꯤꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯥꯕꯨ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯆꯤꯡꯖꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯥꯗꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯆꯤꯡꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯔꯝꯃꯤ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯊꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯁꯥꯟꯇꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯖꯣꯏ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯏꯅ ꯁꯥꯟꯇꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯟꯇꯤ ꯀꯩꯗꯧꯔꯒꯦ ꯅꯁꯝ ꯅꯅꯥꯒ ꯑꯗꯨ ꯏꯐꯥ ꯐꯥꯗꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯁꯥꯟꯇꯤꯅ ꯗꯥ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯅꯪ ꯂꯩꯔꯝꯂꯗꯤ ꯈꯪꯒꯗꯕꯅꯤ ꯄꯨꯟꯁꯤꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯀꯥꯎꯕ ꯉꯝꯂꯣꯏ ꯅꯪꯗꯤ ꯏꯅꯥꯛꯇ ꯂꯩꯇꯕꯅꯤꯅ ꯈꯪꯂꯝꯂꯣꯏꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕꯁꯨ ꯊꯥꯖꯕꯤꯒꯗꯕ ꯂꯩꯇ꯭ꯔꯦ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯗꯗꯥ ꯖꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯎꯔꯒꯦꯕ ꯅꯪꯁꯤꯗꯤꯀꯣ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯄꯗꯅꯦ ꯑꯩ ꯈꯜꯂꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯦ ꯑꯥꯗ ꯂꯩꯕꯗ ꯑꯗꯨꯝ ꯈꯜꯂꯕꯅꯤ ꯁꯥꯟꯇꯤꯗꯣ ꯇꯨꯝꯕ ꯌꯥꯔꯝꯃꯔꯣꯏꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯑꯃꯨꯛ ꯇꯝꯂꯔꯦ ꯁꯤ ꯊꯣꯛꯈꯤꯒ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯅꯪꯁꯤꯗꯤꯀꯣ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯁꯥꯟꯇꯤꯅ ꯗ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯨꯛꯇ ꯊꯥꯖꯕꯤꯔꯔꯣꯏꯗ꯭ꯔꯥ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤꯀꯣ ꯖꯣꯏꯅ ꯍꯣꯏꯕ ꯑꯩ ꯈꯪꯉꯦꯕ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯗꯦꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯃꯛꯁꯤꯅꯗꯤ ꯑꯃꯠꯇ ꯎꯗꯕꯅꯤꯅ ꯀꯔꯝ ꯇꯧꯅ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯅꯤ ꯅꯪꯒꯩꯒ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯈꯛꯇꯪ ꯎꯔꯦ ꯑꯩꯉꯣꯟꯗꯗꯤ ꯎꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯀꯤꯕꯁꯨ ꯀꯔꯤꯝꯇ ꯊꯦꯡꯅꯗꯦ ꯅꯪꯉꯣꯟꯗꯗꯤ ꯊꯦꯡꯅꯔꯦꯅ ꯍꯥꯏꯔꯦ ꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯊꯥꯖꯒꯗꯒꯦ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯊꯣꯛꯄ ꯑꯣꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯊꯦꯡꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯗ ꯊꯦꯡꯅ ꯇꯥꯔꯗꯤ ꯑꯩꯗꯁꯨ ꯊꯦꯡꯅꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯃꯔꯝꯗꯤ ꯅꯪ ꯑꯩ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯁꯥꯟꯇꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯅꯪꯁꯦ ꯄꯨꯛꯆꯦꯜ ꯐꯖꯕꯗꯅꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯪꯒꯤ ꯁꯛꯇ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯂꯟꯗꯅꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯈꯤꯕ ꯑꯃꯗꯤ ꯅꯪ ꯂꯧꯈꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯧꯈꯤꯕꯅꯤ ꯁꯥꯟꯇꯤꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕꯅꯤ ꯅꯪꯁꯨꯅꯦ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯗꯗꯥ ꯐꯔꯦꯁꯦ ꯅꯪꯅ ꯎꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯊꯥꯖꯔꯔꯣꯏ ꯑꯗꯣ ꯏꯃꯥꯗꯨꯕꯨ ꯀꯔꯝ ꯇꯧꯍꯧꯔꯒꯦ ꯖꯣꯏꯅ ꯏꯃꯥꯗꯣ ꯈꯪꯗꯦꯗ ꯑꯍꯜ ꯂꯩꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝ ꯆꯤꯄꯦꯠ ꯆꯤꯄꯦꯠ ꯅꯥꯔ ꯂꯩꯔꯦ ꯉꯔꯥꯡ ꯑꯍꯤꯡꯗꯨꯃ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦꯗꯅ ꯑꯗꯣ ꯉꯁꯤ ꯌꯨꯝꯗ ꯂꯩꯍꯧꯔꯕꯅꯤ ꯑꯩꯅ ꯄꯨꯊꯔꯝꯃꯕꯅꯤ ꯗꯣꯛꯇꯔꯅ ꯌꯥꯔꯅꯤ ꯑꯩꯗꯤ ꯅꯣꯡ ꯅꯤꯅꯤꯒ ꯂꯩꯒꯗ꯭ꯔꯅ ꯌꯥꯝ ꯋꯥꯔꯨꯔꯕꯅꯤ ꯅꯪꯒꯤ ꯈꯟꯕꯗ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯥꯔꯗꯤ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯅꯪꯉꯣꯟꯗ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯨꯔꯕꯅꯤ ꯑꯗꯨ ꯐꯔꯦꯁꯦ ꯑꯩ ꯆꯥꯛꯁꯦ ꯂꯥꯝꯅ ꯌꯥꯗ꯭ꯔꯦ ꯉꯔꯥꯡꯅꯦ ꯑꯩ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯦꯕ ꯑꯗꯨꯁꯦ ꯑꯍꯤꯡꯁꯨ ꯐꯖꯅ ꯇꯨꯝꯈꯤꯗꯦ ꯑꯗꯣ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯩꯅ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗꯅꯦ ꯉꯥꯛꯇꯪ ꯑꯩ ꯐꯖꯅ ꯄꯣꯊꯥꯒꯦ ꯆꯥꯛꯇꯣ ꯑꯝꯇ ꯊꯨꯅ ꯊꯣꯡꯇꯣꯛꯎꯁꯦ ꯑꯁꯨꯝꯅ ꯖꯣꯏꯅ ꯁꯥꯟꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ
ꯖꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯃꯦꯟ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯦꯌꯥꯔꯄꯣꯔꯠꯇ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯕ ꯆꯠꯂꯝꯃꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯔꯣꯃꯦꯟ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯔꯣꯃꯦꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯁ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅ ꯁꯤꯗꯤ ꯂꯩꯕꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯁ ꯑꯥꯗꯗꯤꯅꯦ ꯁꯥꯕꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯈꯨꯠꯁꯥ ꯑꯃ ꯅꯨꯃꯤꯗꯥꯡꯒꯁꯦ ꯑꯗꯨꯝ ꯐꯦꯟ ꯊꯥꯖꯥꯅꯤ ꯑꯗꯨꯒ ꯋꯤꯟꯇꯔ ꯃꯇꯝꯗꯁꯨꯅꯦ ꯑꯗꯨꯝ ꯐꯦꯟ ꯊꯥꯕ ꯑꯗꯨꯅ ꯑꯁ ꯌꯥꯝ ꯁꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯤ ꯌꯥꯝꯅ ꯏꯪꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯁꯨ ꯃꯥꯜꯂꯦ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯑꯀꯤ ꯑꯈꯪ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯁꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯕꯗꯨꯗ ꯑꯁꯨꯝꯅ ꯊꯣꯛꯈꯤꯔꯝꯃꯤ